ngasi February tang nipan waksingi kunipani panba sagonse numida sida koi Phuralapam Bedagarba Sarma Islam Nongthomam Laikai Nikai dan lebiramba mulai hidraba rayu oigraba pabung gasina yamna hujiki kana leibaki awana taba matamsida mateng pangba yamna pamjerami pabung ya pambagi matungina maza masu leihoriba khoina leihidraba Phuralapam Ongbi Kesori Devi akhoi mayam budu konbiramba ima sigi leihidabagi sahi taruk suba Pumuna sida maza masu oiba akhoi mayamna punjinjaraga paisa kharadi ayama yamda badi thijadre paisa khagara ngambadi punjinjaraga hujiki leibaki awana tariba chingkhongda chingyada ahing nungtin ahing ngasa khangdana leiriba Silipa ipa icha mayam sigi awaba mateng pangba oina paisa ji hapnarasi yamna sauna usutau bagi mahutuda hena paisa sakhi bagi mahutuda sida awaba mateng pang singemi 360 isa singina hona jaba he kudong thiba tabaga khantha batawdana tintha batawdana chenana songdana hona jaba sida aine khoina ju yamna penjadana nungaijana matungde su mayam ama tholakhiba ju leiri ngasi hayeng loigadaba lansu natabanina asida kari khajitang orgasu isingda orabasu khongupda orabasu pangbada mateng oinabana akhoi mayam se punjalaga khajitang hapasi ena isilina akhoi mayam masu masa sing punamaksina punjinjabani akhoi pabungna leiringeda Bedagarba Sarma pabung jana leiringeda leibaki oiba irang India gi oragasu tsunami thokiba mayam asi anaba nangibadasu Prime Minister Relief Fund su pesa dum happy pabungna lengeda sigumba matang awaba matang taba matamda pabungna mateng pangna basi aikoida yamna hairami aingonda yamna takpirami adunda isilina khoi mayamse punjalaga kainu kharadangdi tausi haidana tawjaba sida asoy ngam yawrabasu mayamna ngapiu matungda su mayam ma hapa ngamba oijage